Iran gi Hithangfam da chemical ni Chingnaba ama Pokkhaibada Sikhiba Migi masing kunipan sukre Hairi. Iran gi khada leiba Hormuz province ki Hithangfam amada misain sabada sizinaba chemical Pokkhaibani haiba thogdokta laikhidraba Migi masing kunipan yokre Hairi amadi miyoisani pana asok apan yauki haina media gi source amana Hairi. Thogdok adu Hormuz province ki capital oiriba Bandar Abbas ki side Raja Hithangfam da thokibani Hairi. Yamna pak sana mang takhan kiwa thogdok adu gi matungda rescue team sing sangsingduna mi Chingnaba honaki amadi Hithangfam adugi thabak punamak lepki Hairi. Pau asina makha taraduna thogdok asina maram oiraga mafam aduda haksang sokningai oiba maikhu mapai sandokhiba maramna mahai loisang pumnamak thonglon ki Hairi amadi thogdok asi container amada yawa chemical sing pokhairakpa oirangani haina National Disaster Management Organization gi spokesperson Hassan Zafari na haiki Hairi adubu thazaba yaba sos kharadagi fangba paunadi chemical sing adu misain sabada sizinaba gini Hairi. Pau asina haikibada Iranian Sarkar gi spokesperson Fatima Mohajirani na thogdok asigi matangda hatu warep laudanaba haiki Hairi amadi mari leinaba authorities singna tijin humjin bagi thabak chathari madugi matungda sabsaba khangani Hairi mahakna makhata na phongdokhibada Hithangfam adugi kasin amada chemical yawa container amal leiki haibasimadi confirm tawre haina phongdokhre Hairi.